Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Sinam Khul Amadi Thamnapokpida Kuki terrorist na bomb Amadi nongmagi akanba attack Tourakhre. Police commando gi makuta lekhidraba prem ge JAC na Manipur Pumba total Shutdown Laothokhre. Training loiraba IRB personnel singna irang leitaba maphamda posting thabiyo haina wanumba tokpiyo haina Chief Minister na phongdokhre. Pau sandona bijari. Sinam Khul Amadi Thamnapokpida Kuki terrorist na bomb Amadi nongmagi akanba attack Tourakhre. Kuki terrorist singna Imphal East Kichinga naknana leiriba Sinam Khul Amadi Thamnapokpida bomb Amadi nongmai yauna akanba attack Tourakhre. Masangak thok chanaba khul ngakpa sing amadi security force na handuna pungkhaya chupna maikai anida khut thoknakre. Thodog aduda Kuki terrorist ahumgi mathakta asi ana yauramba yai hari. Thodog asigi matangda thodog thokpam singdagi press na phangba pawi matung innadi ngasi ayuk pung 3 rom taba matamda Imphal East district ki manung chana leiba khundrak pam kendragi Sinam Khulda Kuki terrorist singna bom amadi nongmai kapsinduna landara kibani hari. Kuki Khulai Paiba Sing Aduna Ayuki Pung Nipan Taramdai Phawa Bom Taragi Mathakta Sinam Khulgi Hek Mayuk Nabada Leiba Chingdagi attack adu Chatharakibani Hari. Pawa Sina Makha Taraduna Hai. Kuki Khulai Paiba Singna Ahanba Oina Sinamgi Dandan School da Leriba BBF ki camp tamna attack Chatharakibaga Loinana Mai Khamda Leriba Manipur Rifles ki post su Landarakhi. Maduda Khulngakpa Khunja Singh Amadi security kangmuna handuna Ayupung Nipan khara hen ba phawa maikai anida khut thoknaki khut thoknaba aduda ngahak leblaba matung makhatana mai khandagi khara changsilaga leiba y shape haina khangnaba mafam aduda masing yamlaba Kuki Khulai Paiba singna kumtharak laga attack amuk hana tawrakpadagi maikai animakta akanba mawongda khut thoknaki khut thoknaba aduda Kuki Khulai Paiba ahumna siraga kharana asokapan nanglamba yai haina thajanari. Adum oinamak miyoi kaya sikhi amadi asok apan nangkhibage haibagi paudi chap chana phangwa ngamdri. Maikai anida khut thokna khiba adu nungthil pung ani taramdai fawba chathaki hari. Amaromda Kuki Khulai Paiba singna Sinam Khulda landarakle haibagi paw tabadigi maikai kaya dagi khul ngakpa sing mafam aduda changsinduna khut thoknaba aduda saruk yakhi. Nakal amaromda khut thoknabagi paw tabadagi state amadi central forcing su mafam aduda changsilaki. Maikai Adomgi Mera Paibi Singna Central Forcing Changshilakpa Tongan Mafam Singda Tatnaba Honaki Hari. Ningsing Bayai Ngarang Numidam Pung Mapanrom Taba Matamdaso Imphal East District Lamlai Kendragi Manung Chanba Thamnapokpigi Manak Nakpa Khul Singdasu Kuki terrorist singna Maning Thangba Saruk Taleba Uyok Chingtaktagi Bom Amadi Nongmai Kapsilakpagi Thodoksu Laikrabani. Police commando gi makuta Laikhidraba Prem ge JAC na Manipur Pumba total Shutdown Laothokhre. Chatliba tha asigi taramari gi ayukta Thoubal district ki manung chana leriba sanglungfam da thokiba thodokta state force ki makuta khulngakpa Thoubal khunau dagi Laisram Priyam Allies Prem chahi tara taruk laikhidaba amadi khulngakpa tarukna punna fazin kiba thodokki mayukta sem kiba JAC na Manipur lengakta tanduna lakhiba demand sing thabak taw onthorak tabagi mayukta hayeng numidang wairam pung taruk tagi hauraga mathangi numidang December 19 gi numidang wairam pung taruk phawba Manipur Pumba total Shutdown Laothokhre. JAC gi maikadagi phongdorakpagi matung inna miyamga loinana changsing gadoriba total Shutdown gi khongjang asida essential service mai ishing ana layeng dharmaga mari lenaba thabaksing amadi media gi consuloi hari. Khongjang asida lamdam asida leriba tongan ba CSO Shing Club Maira Paibi Amadi lamdam asigi miyamna saugotpiyu harakli. Loinana phakiba khulngakpa taru condition amata yaudana thadok triba phawba total Shutdown gi matam sangdokpagi khongjangsu changsilakani hari. Panba yabadi hauzik phawba laikhidraba khulngakpa Laisram Priyam Allies Prem gi asiba hakchang imung manungi miyoi singna lawshindana leribani. Loinana security force na fazin kiba khulngakpa taruk condition amata yaudana thadoknaba amadi mihatpa aduda chenaba personal sing cherak pinaba Manipur gi tongan ba mafam singda miyamna wakat mifam na chingba khongjang changsilibani. Cherak asida khulngakpa taruk court puthoklaba matung haingang police na atopa case amaga mari lenana fazin kibagi thodok leiribani.
Training loiraba IRB personnel singna irang leitaba maphamda posting thabiyu haina wanomba tokpiyu haina Chief Minister na phongdokhre. Handak Assamda training loiraba tara amadi taramathoi Indian Reserve Battalion IRB personnel singi mama mapa singna Manipur gi irang leitaba mafam singda posting thabiyu haina Minister amadi MLA sing yauna police ke makok thongba officer singda wanomba tokpiyu. Justice Fangnaba police personnel singi full equipment lenaba same saba loire. Security force sing asi lebak asigi yanglen saru oiribani haina Manipur gi Chief Minister N Viren phongdokhre. Wafam asi ngasi Manipur lengang na pangaida nongna sagaleba Manipur Police Center gi Varek Singh amadi firing range ki phibam hakting na yengsinba chatpa khongchatta Chief Minister na phongdokhibani. Mahakna makhata na hai Assam da handak training loiraba tara amadi taramathoi shuba IRB personnel khara nongna sariba security barrack amadi fire range asida thambaga loinana atai police station sing da ju thamnaba thorang lengakna lokhale. Manipur da tholiba irang asina maram oiduna mayum makai lezadraba miyoi singna hauzik school college amadi community hall singda changjafam loduna leiriba asigi yengduna prefabricated house thamnaba su honari haina su phongdokhi. Mahakna hai lamdam asida tholiba mob sing matam chana laksinba ngamnanaba police station khudingdagi police personnel yankhai khangalaga akhanaba training pinabasu thorang leire. Lamdam masida mob lanstingi thodok sing chang wangna thokle masi police na lakshinaba honabada awaba kaya oiri. Khongjang changsilaba singi marakta nungna thajinba nauri kapsinba amadi nongmai phawa kapsilakpa yawbadagi police personnel kaya asok apan nangkhiba thodok sing lekhre. Madugi mathakta khongjang changsilaba miyoi singa khara hek mukna ruba matamda police personnel sing adugi mayumda attack chathaba amadi kihan khanghanba kaya yawrakpana police singi moral down chatnaba machakama oire. Masi kokhanaba mob control tawgadoriba police personnel sing adugi chap chaba masak khangloidaba matamga chunaba khutlai amadi dressing piragani haiki. Ngasigi CM gi khongchat aduda Youth Affairs and Sports ki Minister Govindas Konthozam CAF and PD ki Minister El Susindro amadi Manipur Police ki makok thongba officer singsu saruk yakhi. ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯤꯡꯅ ꯆꯪꯉꯒ ꯆꯠꯂꯒ ꯍꯥꯏꯔꯒ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯊꯕꯛ ꯀꯣꯝꯕꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒꯤꯗ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯇꯧꯕꯁꯤꯃ ꯃꯁꯤꯃ ꯌꯥꯔꯒꯗꯤ ꯆꯍꯤ 5-10ꯗꯤ ꯇꯧꯅꯗꯕ ꯐꯩ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Army gi gari sing changsilapada nupi singna lambi de hipchinduna thingkre. Ngasi ayog Imphal East District ki Kongba Maru Temple Road ta masing yamlaba Indian Army gi gari sing changsinlapada maikai adongi nupi oibi ima sing thoraktuna gari sing changsinlapa yaroi haina thingkre. Nupi oibi ima singna lambi mayaida pareng sangna hipchinduna Army gi gari sing adu thaduna thamki. Adubo Army gi gari sing adu namduna changnanaba hotnarakpadagi khongjang changsiliba maira paibi singna lambi mayai shinba thungna hepchinuna laikhibadagi Army gari sing adu changmangamdana laikhi. Loinana masing yamlaba nupi singna makhatana thoraktuna Army gi gari sing adu changba yaroi haiba kholau kaya laubata tana gari mamangda phawba hipchinduna leibadagi gari sing adu mamai leiduna hanki hari. Indo Myanmar ngamkhaida kilometer 10 chathok chasin tawba yaragani hari. Hana Manipur amadi Myanmar ga tainaba Indo Myanmar ngamkhagi sarukta India lenga ki Ministry of Home na nakal animakta kilometer 10 chathok chasin tawba yahalamba Free Movement Regime FMR Laothokhre matungda kilometer 10 chathok chasin tawba yaragani haina Ministry of Home na official oiba cherol amana thadokre. Cherol asigi matung ina Indo Myanmar ngamkhaigi Manipur ga tainaba sarukta nakal animakta kilometer 10 chathok chasin tawbagi border pass adu hauzik ngamkhai ngapagi thabak tawriba Assam Rifles tagi logadabani. Loinana khudaktagi Indo Myanmar border puringda entry exit point nipan hangdokre. Makhatana entry exit point 35 amasu tangkak ani thokna hangdokani hari. Kangpopi district manungda leba yalhau furup ki Khul singda lising ani kun chahidagi cheng pidre haina IMAH na phongdorakli. Kangpopi district ki manungda leriba Laothokhre village Purum Khulen village amadi Faisal Kharam village asi National Food Security Act ki makhada piba cheng sing chahi kharagi oina miraiduna phangdana lakli amadi yengsin binaba leitabagi mami tare haina Indigenous Mothers Association haumigi president Dr.
Rajkumari press thadorokpa cherol amana hari. Cherol asina hai haukiba chahi lising ani kulhumdoigi me ahumdagi Manipur da thokliba lan asigi khudong chaba lauraga ngasi phawba chengmaru ama phawba pibidana lakli. Masigi matangda Khul singdagi wakat ama lakpagi matung ina Laikot Village, Faisal Village, Kharam Village beneficiary imung nifu nithoi amadi Laikot Kom Village ki beneficiary imung nifu asi Lungtin subdivision ni aduga FPA center na Tinchin Village Kampopi district ni. Adubo Khul asigi beneficiary singna October lising ani kundagi chengmaru ama phawa phangdana lakli aduga Purum Khulen Village asi agent mangcha tauthang na pairami adubu napsagi cheng asi July lising ani kulhumdoi dagi cheng phangdana lakli loinana ration card chu mangcha tauthang na renew tongnabagi haina bisingkhre hari Cherolasena hai Hairiba Khul ahum ge cheng phangdaba asigi matangda Manipur lengaki pukning chingsinduna mari lenaba CAF and PD gi minister Al Susendro Maitaina wakat amasu chaliba chahi asigi October 8 da mari lenaba che chang singalona na pisingkhre adubu ngasi phawa wakat adu tabibagi mami tadre hiram asigi matangda chief minister na khudakta miyeng changbiduna Kampopi district manungda leriba cheng phangdriba Khul sing ase khudaktagi phangdaba Thasing adu yauna puna pithoknaba hotnaba miyeng changbiyo hairali loinana yalhaumi phurup singi manak nakpa district singda hanagum Imphal East chansinpham thoi hairi Nupi ani phubada chenaba miyoi ani fare Nupi ani yauna miyoi ani da khut thaduna phu cheramada chenaba miyoi ani police ke kangbuna fagat pangamle haina Manipur police ki PRO na thopa cherolamana hairi Tha asigi kunithoigi numidang pung 8 rom taba matamda Imphal gi city police station gi manung chanba Thangal bazar gi Sangai Continental gi mamangda leiba Khalsa Medicos manakta nupi ani yauna miyoi marida kihan khanghanbaga loinana khut thaduna phuramle haiba wakat ama lakpadagi police na thizin humjin bagi thabak chathabada miyoi ani adu ngarang fagat pangam khibani hari Pharaba miyoi ani adudi uripok hadem lekadagi mutum mangal maitei chahi kuntaret amadi pukrambam nongponganba chahi kuntaruk kawi hari Jiribam hospital da awat pana pik thanna leire haina sadanandana phongdorakli Jiribam district leriba micham miyamgi amata ngairaba ana layengsheng oiriba Jiribam gi phamung yangkhai oiba district hospital asi awat pana pik thalle awat pasingi manungda ana layengi thabak tawgadaba doctor amadi staff sing leitabadagi miyamna ana layengbagi khudong chaba mapung fana phangdre loinana hospital asi mapung phana semjin sajinaba amadi awatpa doctor amadi staff sing athuba matamda hapinaba Jiribamda leriba CSO amadi loop singna lengakta taksingkhre hari Jairak asida tha asigi kulhumdoida Joint Secretary Health and Family Welfare Government of Manipur na thokpa order amada Chief Medical Officer CMO Jiribam Dr. Thiambara Singhbu transfer tawkhibagi thawong asi yaningde haina Maitai Monetary Committee Jiribam Yangkhai Vedat District ki convener Nongmaithem Sadananda Maitai na phongdorakli Ngarang paumishinga unaba amada Nongmaithem Sadanandana makhatana phongdokhibada tha ahum kangdana CMO transfer tawbagi thawong asi yaningde Jiribamgi District Hospital Sendan Firm onthok piganu committee na Manipur lengaki mafamda thamlewa wafam sing trap tabi drabadi mathang chahi lising ani kunmanga gi January ani dagi miyamga loinana akanba khongjang changsilagani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba pau amuka hana pizari Sinam Khul amadi Thamnapokpida Kuki terrorist na bomb amadi nongmagi akanba attack Tourakhre Police commando gi makhuta laikhidraba prem gi JAC na Manipur Pumba total shutdown Laothokhre Training Loiraba IRB personnel singna irang leitaba maphamda posting thabiyo haina wanomba tokpiyo haina Chief Minister na phongdokhre Matang asida Loyalam E-PAO na numidangi pau pibil lezari tabiri ba khudimako amuka hana khurumjari